Idavda Thambal Sanglen gi hek mamang da moisu koi Congress Party gi mayo lebak chama ga nipan di kai ba piana protest to gi bagi koi su thengna jare protest adu da BJP Mahila Morcha gi President Ichema Lotikana Congress Party na lebak chama ga nipan gi mamang da Bharat se kai ba pi yontho i ana koi press statement ama thengna jagi masida koi na counter to janing badi Congress Party na lebak miyam da Bharat se India je yonthok panate it is the Bharatiya Janata Party India gi izat yolise I submit to the ma'am kari thokre adudi amna everybody social media da loina uraba ngaktani koina khoina madu elaborate tawdraga su yagadra hena khali maramdi AI submit adu da koigi Chinese ki product hai tare China na semba robot amasu India na sembani na Galgotia University and Haibra aduna lepak miam da utline the last di fact check tawna rakanda di madu China na sembo oile rambado ada Bharatiya Janata Party na tawri se khoi kai no gyan ta da bhai tare lepak miam da dude hauna ikai Pirabani Habnida. Tauriba Lila drama mayam se masigi mayok taneba. Hogi Youth Congress na protest urido. Maduda Bharat yon bagi wari nate. Bharat yon tho idi miyam mangi kai ba pidi it is the Bharatiya Janata Party. The masikak sunatana 2010 gi Commonwealth Games su Bharatiya Janata Party gi wakas mayam na natro Commonwealth Games satharing ay marak to the pritibishin bathungna miyam ama players mayam ama lapodara moina chathagi ba protest tawgiba mayam do adu matam da di Bharat yon thokpa chingdabra adana BJP gi matam gi counter tawba ada nongchura swaida satin tuppa gi thabak se akhoi di tawning da bani ngasi gi clarification jibo even akhoi pining da bani tawba tabu BJP gi nahan gi workers khara moi gi youth ki amani yawba Mahila Morcha gi president gi yawna yamna thawna phana press statement thamgi do ado lepak yoli di na khoi ni habdo khoi utning magi ne ngasi khoi na clarification pi ri se awai khum tawba pam sunate tawsu tawning de adobo tanja menja chadana makhoi na torokpodo madu khoi clarification pi haudragadi sidi lepak miyam na khoi si Congress Party se lana lobu tare haina press ki chilaw sing se kaujabani aduna Ichema Lotika namadi BJP workers sing nan kan ngangi ba mayam du da khoi na haining ba se it is not the Congress India Bharat se lepak miyam du yoli se Congress Party nate it is the Bharatiya Janata Party aduna fact check phajana tawram matungda protest tawragasu natraga press tawa ngangbiragasu fact check phajana tawraga nganghaningi adagi instruction piri ini na pangangangbagi thabak se khoi tawhanjaning de da khoi ngasi Manipur Pradesh Youth Congress amadi NSUI ge mafam sida phammaga khoi gi demand tawjari se masi khoi Indian Youth Congress ki president huji phajin duna leiri se masi athuba matamda sarkar asina matam chana thadokpa haibse masi so khoi gi demand ni adona ma hena marik chumba thamna na bi damakta igi left the Phambiri Basri Binas Mahaki Mafamde Wahi Manga Taradang Khoi Mam Taminase